Imphal gi Raj Bhavan Yaona Maru Oiba Mapham kaya Ising Thumjinkhibadagi Chaona Khudong Chadaba Mayoknare Mapham kharada shapharabasu Mapham kharadadi ichao asigi cheitheng piri TOMTV gi team amana Imphal manungda koina chattuna yengsilubada Imphal gi Raj Bhavan Ising Thumjinkhibadagi Chaona Khudong Chadaba Mayoknare Raj Bhavan manungda Ising chauba dudagi pathaраktuna nityaipa chutheki lambi paring sing thumjinkhre Raj Bhavan manungda Ising Thumjinkiba sina Raj Bhavan ki staff sing amade security personnel sing Chaona Khudong Chadaba Mayoknare Imphal City manungda chenba turel ama oiriba Nambu turel gi tongan mafam sing da Ising pathorakpadagi Khudong Chadaba Mayoknare Nambul mapa nangna leiba Puripo ki laikai kaya turel asidagi pathorakpa Ising na thumjinduna leiri Ising asina Chairab Court Complex su thumjinduna leiri Nambu turel dagi pathorakpa Ising asina Manipur gi amata ngairaba Bir Dikan Brazil flyover gi makhongda thumjinkhibana chathok sasin tawriba singda Chaona Khudong Chadaba Mayokna lei Uripo Kangchup Road ki mafam kaya amasu Ising thumjinduna leiri Malemda ani sude hainariba nupi ngakta phamba Khwairamban Ima Kaithil gi akoibadasu Imai Wangna Ising thumjinduna leiba thengnari Imphal gi khwaidagi maru oiba kaithel singi manungda yauriba pauna kaithel amasung thangal kaithel su Ising thumjinkhibana miyam mi painare kaithel sing asida dukan phamba singna masa masa gi dukan dagi pochai hondoknare Imphal turel gi imai kharamakhai hantharamba thengnarabasu khudong thiningai oiba changdagi hena chauna Ising zeli masina turel asigi longnam bal kairaktuna anoba mafam kayada ichao thoklakadra haibagi jingnaba adudi haujiksu miyam gi wakhaldagi kokna haudri India ki sports ke power house ni hainariba Manipur ki khwaidagi maru oiba sanabung ama oiriba Kumalam Park Sports Complex ki main stadium su ngasidi ichao asina yotsin khiduna sanabung asi Ising thumjinduna laikre masina sanabung asigi mahausa gi saktam da chauna akaiba piragadra haibagi achobas jingnaba ama miyamda poknare